ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁꯦ ꯁꯦꯀꯦꯟ ꯍꯟꯗꯛꯀꯤ HSLC examination na ꯂꯧꯕ class 10 ꯒꯤ examination ngasi pung 3:30 haidokre ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛ second position ꯇꯥꯔꯛꯈ꯭ꯔꯕꯤ ꯇꯅꯤꯁ ꯇꯣꯡꯕ꯭ꯔꯝ ꯒꯤ ꯌꯨꯝꯗꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯅꯤꯁꯇꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯃꯤꯟꯅꯁꯦ ꯇꯅꯤꯁꯀꯤ ꯑꯍꯥꯟꯕ self intro ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡ Tanishq Tongbram ꯑꯩꯒꯤ ꯑꯄꯣꯛꯄ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯁꯟ ꯃꯃꯥꯒꯤꯅ ꯇꯣꯡꯕ꯭ꯔꯝ ꯄꯨꯅꯝ ꯑꯩ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯠ ꯁ꯭ꯀꯨꯜꯗꯒꯤ Congratulations once again amuka kwa ado aikona tanisna hojik tarise second position ne haidi first position ga khenarise just 1 mark tang ne ba ado san expected tauba mark se yo hena khanbra aduga pen daba kari lei aduga apam pam da kari lei haina phungdopyo expectation gidi adum yawe aduga pen tabdi kaisu leite kaigino da 1 mark tu da aina regret charuraga kaino tawni haibasu leite 1 mark tang nina aduga adum aigi expectation yawe aduga adum kaisu kaide adum nuaiba adum ngena ngasi tanisna second position tarakpase sigi credit se kanada pibiningi aigi yam chawba credit ti aigi pula family da kagino da moina aingonda yam thina support tawbiba aigi mama baba aigi bubok aigi kaka mayam aigi nene adudagi ti moina aingonda yam thina support tawbi aigina like pabada adum sangbiba adu maru oina aigi mama gi hek mayam ba aigi mamoje mana tuition chatpada phange adum thinbiba adudagi tuition mafamje mana adum thiraga aise koi pupubiba mangonda su yam chawba credit am pisaninge amadi aigu hek pikingai dagi hojik phau takpirakliba oza mayam aigi oza guru ama bau chithadana moi yawramdradi ai smaini yar oi haiba antawe moi dasu pisaninga ado tanisna second position yorokpagi haidi strategy ko haidi kamai kamai na honara I pung kya larik pa gi khot ki haibagi matang tu subscribe aidi yamna fix schedule oiba midi natte kagino da aidi yamna moody oibanina aina paning matamda paba adubu pariba aigi pung 2 natraga 3 paba matamdu da yam phajana concentration piba wakhal chu thoktoba aduda focus tawra pae aduga larik ta dum kaino tawraga leibududi orakte admaina okay taniski haidi next plan hai tare ko haidi next higher secondary na kaide tamge haina khanba khotpa haidi next plan se khar haibiyo aigi next plan se ai decide tawzadri aigi parents family oza guru myam tana jaraga oina khange na khali hosik phawgidi leptri hoi tanisna khaliba aduga family ga punna support tawbaga loina na haidi tanisna pami ba tungi lambida hena mai pakna chatpa ngambasu oibiyo mathangda laksage taniski babada taniski babagi ming hana haibiyo aduga ichana sumaina fangakpase haidi kagi thamoida kai phawbi adusu khang tambiyo chana sumaina phangapase nuai ta phawdabi habte nuai kari haidun kamai nuai haidun khangdre aduki matik nuai phawre hoi aduga haidi ka hoina pandemic lakhre ko pandemic ki manung sida haidi kamaina icha ga kamaina loina rakhiba aduga haidi pandemic shel loirakpa matam dane icha na class 10 tharaga ngasi position yaura ise ko the pandemic manung da icha se kamaina loina khi khot ki habe matang su khra habi pandemic manung sida online class tawre online class sida mu tuition chapane na koin tuition mingong chalure paisa ma mu jore wari yimda ko ado akoina aduma je pawana yimda thame ado ma matomno hona jarpane akoina monda haina bai daga leite ma matomno hona jabani adu dei akoi si yobong amane na haitare yam thagat pa phongdong shari ka kasu aduga taniski ima dagi su haidi taniski matang da pawdong khra lawjage ngasi ai isana second position lobase isagi awaman mana tawjagiba mana honagibadu mapung phare na ikhanjai madi larik papasi akoina hainerude mama tomdana masa matomdana mana paningba matamdo fix haiba leite monda mana paningdre man mito masa se katang tired oye manga tam to notion ki dege paningba numi thore pung ama ani mama noi tomo yarani aide dum pa hogi gena larik pa hobu numi su yawe adubu mana atugi hona kiba mayam mana warakhiba mapana office box suti lawthoga tuition thindok thinjin tawrkhiba heritage ki oja mayam na takpi tambirakpa moina online class pajan tawbirakna isa se prep tegi class 10 sibo moina makhut pairaga sina birakhiba heritage ki oja singbu sam thaga se aina loinana aidi yumda leiraga magi satpagi hotpagi atu khatang hona jabani anambadi mapana
ayuk nganta tumdaboi masagi tuition nangnanaba halae ma amu karaida kari haina koi ma koi titi oza mayam karaida kari leiri haiba mayam am tawraga family gi akhoi gi makhuragi madomsagi maboki yam sauna maboki su credit lei mabokna tumdangai sangaga aina tumgrasu mabokna tumaga lai pahangiba numitsu adum yaudaba nate yaugi admain tawdana mayam gi magi mani ama lei moi punamak no honaraga sise yorokpani ado isana piingai dagi mana target torokpodo ngasidi tanghaibadi thungama lena haibagi yam nungaiba ma thamoisida phawi haibam khangde Thagachari indum chabusu aduga Tanishq na ngasigi position se yorokba fawbada yamna manasu credit yamna pizening ba haitare ko magi bubokta gi su wafam khra lawjage Aigi ngasi high school kanogi HSLC kanogi metric pekha se amakpasida second poisa lakpase aigi suna tarakani habase thajarude be manangbu larik pauni haje pare haiko ai imonda diko thajarudaga mana tawribase thar natraga phor gumba tarakadra man pazaribase puningda khanjai ko aina mapasina training lengi matamsida heritage ki ming jambase matamamda yam warami aina ahing hawalga phama challe third 3 de se chale ko mada changi badu 3 de gala kada ai pungda di khali tumba jaba khangjati ado ai suna tar ko ya nungai mana bhamen tar re haramundana mapa hakka kano to su iswa ka kadi ai nungai bi yam nungai re indum chana nupi amo hina icha senaba khotpagi matang do oitaraga su haidi Manipur da nupi gi thodang se yamna chawe indum chana mama oma oina indum chana lawbi gi ba thodang sing do khara samlapna haibi mama oina aina magi da makta logi ba haibapu mani school tuition chalamdai haudo ani magi saga da ba aina prepare tawra thambirani chena magi matung inaraga magi sana badu aina magi khayate inbadawna masasina di matam se second ama bok sangjadrabanina adu nangna ba honarani adu hala ani magi school kana bagi sigi ising thambirani tiffin hapirani anything magi darkar oiba singse aina hande prepare tawraga isa se second ama bok chonda hawdana ba mayam dagi mana khaliba target se ma ngamjana ba haina ai adumaina honarakpani aidi housewife oina leibani na isangai gi honaraga adumaina leibani do isa se pi ngai de urakpada nongmata ina ngasi bawda nang lairi paw haibe se haide mama tomdan parakpani aduna haurakpadagi manena tuition tamaaga adumaina tapna honarakpadagi heritage rank 1 latadana adum lae ade oscar yaure adai do isa nuai ba khatang phawi aina wana honajara su mapa hoi akoina wana honajara su isa se khara di mai pak pura kadra akoi bu khatang di nuai hangadra haibase akoina pung da tajai adu pusin dadi haidokte ado punama awaba ngasi di ko haibaga sa manai isa na ngasi Manipur ge oina second position lorpase asokki matik nuai haibam khangde Tanishq ki tung tarakpadasu hena mai pakpo oibiu aduga mathangdam ka Tanishq ta lakjage Tanishq na mamang the pandemic laikre pandemic manung shida karamaina honarakhi aduga pandemic shigi haidi mana pam khiba aduga pandemic sigi pamdaba adusu phongtok pina bahizari pandemic manungda online class loina start tower ado ahanbadi adjust to yam waram me ka da pura new oiba method ama khoida introduce torokpanina adubu months khara 2 months kumba or akandadi khara hainar aduga yamna kana ki bamde YouTube videos da da YouTube ki ozama yamzu adudagi de byju's kumba apps su yam seasoner adugumba dagi mateng lauraga wan honaraki aduga offline ga online ga aingonda haizer adi agidi offline hena prefer to we like have the understanding do aduna aingonda kitang henbagi tapta to aduga karishu tawduna offline yadre haina kaishu tawduna laithok to serupudi online tawgi base asinasu kanaba ama lei haibdi adu su haisning Tanishq na haidi Manipur miyam aduga maru oina nupising inkhalaliba nupising aduga nupasik nahasing da haidi Tanishq na hona haningbagi maongse khara haibiu aina hawalaiba ai ikhatariba nupising amadi lamdam sida lariba pumnamak nupising da haningbadi nupi khudimak aigi wakhalonda financially independent oibase yam thina mathau taina khalle aduna kanamtagi mapan tangdana ba aigi ipa kana aigi kana family kana no kanamta yengdebide ai isagi haiba hotna bado moida hotna haninge aduga nupi khudingmak financially independent oina ba hotna haijani loslakpada amukasu congratulations अखोइन हौजिक लाइजरीबसी सगोलबन ट्रेरा लुकाम लेरक रिपोर्टर दयापति सेंसम का लोइना कैमरामैन केल्विन थौदाम